ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯃꯛꯁꯨ ꯑꯗꯣꯝꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯀꯥꯟꯅꯕ ꯐꯪꯒꯗ꯭ꯔꯥ ꯈꯜꯂꯒ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯗꯤ ꯊꯧꯗꯣꯛ ꯀꯌꯥꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯅꯣꯚꯦꯜ ꯑꯃꯈꯛꯅꯤ꯫ ꯁꯛꯅꯥꯏꯔꯕ ꯑꯏꯕ B.M. ꯃꯩꯁꯅꯥꯝꯕꯒꯤ ꯀꯪꯂꯥ ꯗꯥꯏꯔꯤ꯫ ꯀꯪꯂꯥ ꯄ꯭ꯔꯦꯁ, ꯁꯦꯞꯇꯦꯝꯕꯔ 15, 1987꯫ ꯐꯣꯟ ꯈꯤꯡꯉꯛꯈꯤ꯫ ꯑꯩꯒꯤ ꯇꯦꯕꯜꯗ ꯊꯝꯂꯤꯕ ꯇꯦꯂꯤꯐꯣꯟ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯈꯤꯡꯂꯛꯏ꯫ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯏꯈ꯭ꯔꯦ꯫ ꯀꯪꯂꯥ ꯁꯍꯔꯗ ꯉꯔꯥꯡ ꯑꯍꯤꯡ ꯈꯪꯍꯧꯗꯅ ꯊꯣꯛꯈꯤꯕ ꯑꯉꯛꯄ ꯃꯤꯍꯥꯠ ꯑꯃꯒꯤ ꯄꯥꯎ ꯊꯧꯗꯣꯛ ꯑꯃ ꯏꯕ ꯍꯧꯔꯨꯕꯅꯤ꯫ ꯄꯥꯎ ꯏꯕ ꯂꯦꯞꯂꯦ꯫ ꯈꯨꯠ ꯑꯣꯏꯅ ꯇꯦꯂꯤꯐꯣꯟ ꯄꯥꯏꯈꯠꯇꯨꯅ ꯑꯣꯏ꯫ ꯑꯩꯅ ꯍꯪꯉꯤ, "ꯍꯜꯂꯣ, ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯗꯣꯝꯒꯤ ꯑꯅꯧꯕ ꯄꯥꯎꯆꯦ ꯑꯃ ꯊꯦꯡꯅꯖꯔꯦ꯫ ꯇꯨꯡꯒꯤ ꯑꯁꯥ ꯌꯥꯝꯅ ꯊꯝꯖꯩ꯫ ꯁꯦꯐꯣꯡ ꯍꯤꯡꯍꯟꯁꯤ꯫ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ"꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯄꯟꯗꯨ ꯄ꯭ꯔꯦꯁ ꯀꯌꯥꯗꯒꯤ ꯃꯊꯪ ꯄꯥꯎꯃꯤꯗꯒꯤ ꯏꯗꯤꯇꯔ ꯑꯣꯏꯔꯛꯂꯦ꯫ ꯃꯔꯛꯇ ꯃꯇꯝ ꯈꯔ ꯂꯣꯠꯇꯨꯅ ꯂꯩꯔꯨꯔꯦ꯫ ꯂꯅꯥꯏꯒꯤ ꯀꯪꯂꯥ ꯄ꯭ꯔꯦꯁ ꯍꯥꯏꯕ ꯑꯃ ꯆꯂꯥꯏꯕ ꯍꯧꯒꯠꯂꯦ꯫ ꯀꯪꯂꯥ ꯗꯥꯏꯔꯤ ꯀꯧꯕ ꯑꯅꯧꯕ ꯄꯥꯎꯆꯦ ꯑꯃꯁꯨ ꯄꯨꯊꯣꯛꯂꯦ꯫ ꯑꯩꯅ ꯅꯧꯅ ꯍꯪꯉꯤ, "ꯍꯜꯂꯣ, ꯑꯗꯣꯝꯕꯨ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ?" ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯍꯪꯂꯛꯏ, "ꯑꯩꯒꯤ ꯈꯣꯟꯁꯤꯕꯨ ꯀꯥꯎꯕꯤꯔꯕ꯭ꯔꯅꯦ?" ꯑꯩꯅ, "ꯃꯤꯡ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯛꯑꯣ"꯫ "ꯑꯣ, ꯑꯩꯒꯤ ꯃꯤꯡ ꯃꯤꯁꯇꯔ ꯀꯪꯂꯩ ꯄꯥꯎꯃꯩ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯪꯂꯛꯏ, "ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯑꯗꯨꯉꯩ ꯁꯥꯃꯨ ꯃꯈꯣꯡ? ꯑꯩ ꯍꯤꯡꯂꯤ, ꯑꯩ ꯁꯤꯗ꯭ꯔꯤꯌꯦ"꯫ ꯈꯪꯍꯧꯗꯅ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜ ꯆꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯀꯪꯂꯩ ꯄꯥꯎꯃꯤ ꯀꯔꯝꯅ ꯀꯥꯎꯒꯅꯤ? ꯀꯩꯊꯦꯜ ꯁꯥꯃꯨ ꯃꯈꯣꯡ꯫ ꯀꯪꯂꯩ ꯄꯥꯎꯃꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯁꯤꯟꯐꯝ ꯄꯥꯎꯃꯤ ꯑꯣꯏꯅ ꯍꯧꯔꯛꯈꯤ꯫ ꯄꯨꯟꯁꯤ ꯀꯌꯥꯗꯒꯤ ꯄꯥꯎ ꯂꯧꯏ꯫ ꯄꯨꯟꯁꯤ ꯀꯌꯥꯗ ꯄꯥꯎ ꯇꯝꯃꯤ꯫ ꯄꯨꯟꯁꯤ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯑꯃꯃꯝ ꯂꯩ꯫ ꯄꯥꯎ ꯈꯨꯗꯤꯡꯒꯤ ꯊꯧꯗꯣꯛ ꯑꯃꯃꯝ ꯂꯩ꯫ ꯋꯥꯔꯤꯅ ꯁꯥꯍꯤꯇ꯭ꯌꯅꯤ, ꯊꯧꯗꯣꯛꯅ ꯄꯥꯎꯅꯤ, ꯄꯥꯎꯆꯦꯅ ꯈꯨꯟꯅꯥꯏꯒꯤ ꯃꯤꯡꯁꯦꯜꯅꯤ꯫ ꯄꯥꯎꯃꯤꯒꯤ ꯁꯥꯍꯤꯇ꯭ꯌ ꯄꯥꯎꯆꯦꯅꯤ꯫ ꯄꯥꯎ ꯂꯧꯊꯣꯛ ꯂꯧꯁꯤꯟꯒꯤ ꯁꯥꯡꯂꯕ ꯈꯣꯡꯆꯠ, ꯑꯀꯤ ꯇꯨꯖꯨꯡꯂꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯦꯡꯅꯔꯛꯂꯦ꯫ ꯄꯥꯎ ꯃꯆꯪꯒꯤ ꯂꯦꯝꯍꯧꯕ ꯃꯈꯥꯛ, ꯃꯆꯨ ꯁꯪꯈ꯭ꯔꯕ ꯋꯥꯔꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯃꯣꯏꯗ ꯌꯦꯛꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯄꯥꯎ ꯊꯧꯗꯣꯛꯀꯤ ꯀꯣꯏꯉꯥꯎꯅꯔꯕ ꯈꯣꯡꯆꯠ, ꯊꯥꯒꯤ, ꯆꯌꯣꯜꯒꯤ ꯑꯃꯁꯨꯡ ꯅꯨꯡꯇꯤ ꯆꯦꯐꯣꯡ ꯀꯌꯥꯒ ꯁꯝꯅꯔꯛꯂꯦ꯫ ꯑꯩ ꯈꯪꯗꯦ ꯀꯗꯥꯏꯗꯅꯣ ꯄꯟꯊꯨꯡꯐꯝ꯫ ꯀꯪꯂꯥ ꯁꯍꯔꯒꯤ ꯀꯩꯊꯦꯜ ꯑꯩꯒꯤ ꯂꯩꯐꯝꯅꯤ꯫ ꯄ꯭ꯔꯦꯁꯅ ꯑꯩꯒꯤ ꯌꯨꯝꯅꯤ꯫ ꯄꯥꯎꯆꯦꯅ ꯑꯩꯒꯤ ꯁꯨꯡꯒꯣꯏꯅꯤ꯫ ꯄꯥꯎꯃꯤꯒꯤ ꯀꯂꯝ ꯃꯌꯥ ꯊꯧꯔꯕ ꯊꯥꯡꯅꯤ꯫ ꯊꯥꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯛꯏ꯫ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯂꯥꯟꯐꯝ ꯉꯁꯤꯁꯨ ꯊꯦꯡꯅꯕꯒꯤ ꯂꯣꯏꯕꯗꯤ ꯂꯩꯇ꯭ꯔꯤ꯫ ꯈꯣꯜꯂꯥꯎ ꯑꯃ, ꯈꯣꯡꯊꯥꯡ ꯑꯃ꯫ ꯅꯤꯡꯇꯝꯕꯅ ꯄ꯭ꯔꯦꯁꯀꯤ ꯊꯋꯥꯏꯅꯤ꯫ ꯅꯤꯡꯇꯝꯕ ꯄꯥꯝꯃꯤ꯫ ꯃꯤꯈꯥ ꯊꯥꯗꯨꯅ ꯍꯤꯡꯅꯤꯡꯗꯦ꯫ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡꯒꯤ ꯊꯧꯔꯤ ꯀꯣꯡꯒꯣꯏ꯫ ꯅꯤꯡꯇꯝꯕ, ꯅꯪꯒꯤ ꯏꯍꯧ ꯑꯃꯁꯨꯡ ꯈꯣꯜꯂꯥꯎ꯫ ꯀꯪꯂꯩ ꯄꯥꯎꯃꯤꯒꯤ ꯀꯂꯝꯅ ꯀꯔꯝꯅ ꯄꯥꯎꯗꯝꯒꯅꯤ? ꯑꯩꯒꯤ ꯀꯂꯝ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯇꯝ ꯑꯃꯗ ꯃꯁꯛ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯊꯣꯠꯄ ꯑꯃꯦꯡꯕ ꯁꯨꯔꯒꯤ ꯁꯩꯔꯦꯡ, ꯐꯥꯒꯤ ꯐꯔꯥꯡꯒꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕꯗꯨꯁꯨ ꯂꯝ ꯌꯧꯈꯤꯕꯅꯤ꯫ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯃꯗꯤ ꯂꯩꯉꯥꯛ ꯄꯊꯥꯞꯀꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯗꯥꯔꯣꯏ ꯑꯩꯒꯤ ꯀꯂꯝꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥꯁꯨ ꯄꯤꯗꯨꯅ ꯏꯈꯤꯕꯅꯤ꯫ ꯄꯥꯎꯆꯦꯒꯤ ꯑꯃꯗꯤ ꯄꯥꯎꯃꯤꯒꯤ ꯑꯆꯨꯝꯕ ꯐꯖꯕ ꯄꯥꯎꯇꯥꯛꯄꯨ ꯀꯅꯥꯅ ꯂꯧꯕꯤꯒꯅꯤ? ꯀꯪꯂꯥꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯑꯆꯧꯕ ꯅꯥꯀꯣꯡ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯑꯃꯁꯨꯡ ꯈꯣꯜꯂꯥꯎ ꯀꯅꯥꯅ ꯇꯥꯕꯤꯒꯅꯤ? ꯀꯩꯊꯦꯜ ꯁꯥꯃꯨ ꯃꯈꯣꯡ, ꯖꯅꯨꯋꯥꯔꯤ 1, 1971꯫ ꯍꯦ ꯀꯪꯂꯥ, ꯍꯦ ꯁꯍꯔ, ꯃꯤꯌꯥꯝꯒꯤ ꯀꯣꯅꯨꯡ, ꯃꯤꯌꯥꯝꯒꯤ ꯁꯍꯔ, ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜ, ꯃꯤꯅꯥꯏꯒꯤ ꯅꯥꯏꯊꯥꯡ, ꯉꯁꯤꯒꯤ ꯃꯤꯔꯣꯟ, ꯑꯃꯣꯠꯄ ꯈꯨꯟꯅꯥꯏ, ꯀꯣꯏꯅ ꯆꯠꯇꯨꯅ ꯀꯣꯏꯅ ꯌꯦꯡꯉꯨ꯫ ꯑꯅꯧꯕ ꯆꯍꯤꯒꯤ ꯑꯅꯧꯕ ꯑꯍꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯪꯂꯩ ꯄꯤꯕꯥꯒꯤ ꯅꯨꯡꯁꯤꯔꯕ ꯏꯁꯩꯒꯤ ꯑꯥꯔꯊ ꯂꯩꯔꯕ ꯄꯔꯦꯡ,
ꯑꯍꯧꯕꯁꯨ ꯑꯔꯣꯏꯕꯁꯨ ꯀꯩꯊꯦꯜ ꯁꯥꯃꯨ ꯃꯈꯣꯡ ꯑꯩꯒꯤ ꯀꯣꯏꯉꯥꯎꯅꯔꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯀꯤ ꯂꯝꯊꯨꯡꯐꯝꯅꯤ ꯇꯁꯦꯡꯅꯃꯛꯁꯨ ꯃꯪꯐꯥꯎꯅꯔꯛꯐꯝꯅꯤ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯔꯨ ꯑꯣꯏꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯛꯂꯤ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯈꯤꯗꯦ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯁꯍꯔꯒꯤ ꯑꯀꯣꯏꯕꯗ ꯏꯁꯩꯒꯤ ꯈꯣꯟꯊꯥꯡꯅ ꯍꯥꯟꯅ ꯇꯥꯔꯛꯈꯤ ꯄꯨꯛꯅꯤꯡ ꯅꯤꯟꯈꯤ ꯃꯁꯛ ꯀꯣꯟꯅ ꯎꯔꯛꯈꯤ ꯆꯤꯡꯅꯔꯛꯏ ꯃꯍꯥꯛ ꯃꯤꯁꯦꯟ ꯃꯤꯔꯣꯠꯂ ꯋꯥꯡ ꯆꯥꯎꯏ ꯃꯤꯑꯣꯏ ꯃꯨꯔꯇꯤ ꯐꯖꯩ ꯃꯁꯛ ꯈꯪꯗꯦ ꯃꯥꯏꯈꯨꯝ ꯎꯞꯄꯤ ꯑꯅꯧꯕ ꯄꯥꯎꯒꯤ ꯏꯇꯤꯍꯥꯁ ꯑꯃ ꯄꯟꯗꯨꯞ ꯀꯌꯥꯒꯤ ꯑꯍꯤꯡ ꯀꯌꯥ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯒꯤ ꯄꯥꯎ ꯋꯥꯔꯤꯅꯤ ꯂꯥꯎꯔꯝꯃꯤ ꯈꯣꯜꯂꯥꯎ ꯑꯃ ꯁꯛꯂꯝꯃꯤ ꯏꯁꯩ ꯑꯃ ꯀꯪꯂꯥ ꯁꯍꯔꯒꯤ ꯑꯍꯤꯡꯗ ꯌꯩꯈꯤꯕ ꯈꯣꯟꯊꯥꯡꯒꯤ ꯁꯨꯔ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯤꯟꯗꯨꯅ ꯂꯩꯍꯧꯔꯤ ꯄꯔꯦꯡ ꯀꯌꯥꯒꯤ ꯃꯌꯦꯛ ꯆꯍꯤ ꯀꯌꯥ ꯃꯃꯥꯡꯗꯒꯤ ꯅꯨꯡꯁꯤꯔꯕ ꯏꯁꯩ ꯉꯁꯤꯁꯨ ꯀꯔꯤꯒꯤ ꯀꯥꯎꯔꯨꯒꯅꯤ ꯅꯨꯡꯉꯧꯒꯤ ꯗꯂꯥꯟ ꯃꯤꯔꯝꯒꯤ ꯀꯩꯊꯦꯜ ꯃꯩꯅꯝꯒꯤ ꯄꯣꯗꯣꯟ ꯃꯩꯇꯩꯒꯤ ꯏꯃꯥ ꯑꯃꯝꯕ ꯒꯂꯤ ꯎꯟꯁꯥꯒꯤ ꯀꯩꯊꯦꯜ ꯑꯔꯣꯟꯕ ꯂꯝꯕꯤ ꯍꯨꯔꯥꯟꯕ ꯃꯄꯩ ꯀꯣꯏꯅ ꯆꯠꯇꯨꯅ ꯀꯣꯏꯅ ꯌꯦꯡꯉꯨ ꯑꯩꯒꯤ ꯃꯨꯛꯇꯥꯕꯤ ꯀꯂꯝ ꯃꯇꯝ ꯀꯨꯏꯅ ꯄꯣꯊꯥꯔꯨꯔꯦ ꯃꯥꯏꯊꯤꯔꯕ ꯀꯂꯝꯒꯤ ꯂꯥꯟꯃꯤ ꯀꯤꯔꯨꯗꯦ ꯋꯥꯌꯦꯜ ꯀꯥꯇꯤ ꯆꯦꯛꯄꯜ ꯃꯅꯨꯡꯒꯤ ꯀꯣꯂꯨꯅ ꯆꯞꯈꯥꯏꯈ꯭ꯔꯕ ꯄꯥꯎꯆꯦꯒꯤ ꯂꯝꯃꯥꯏ ꯊꯧꯔꯕ ꯀꯂꯝꯒꯤ ꯈꯨꯠꯂꯥꯏꯗꯤ ꯄꯥꯏꯔꯤ ꯑꯩ ꯀꯕꯤ ꯅꯠꯇꯦ ꯁꯛꯅꯥꯏꯔꯕ ꯑꯏꯕ ꯑꯃꯁꯨ ꯑꯣꯏꯔꯨꯗꯦ ꯏꯕꯗꯤ ꯏꯈ꯭ꯔꯦ ꯄꯔꯦꯡ ꯀꯌꯥ ꯁꯥꯍꯤꯇ꯭ꯌ ꯏꯇꯤꯍꯥꯁꯀꯤ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯑꯩꯒꯤ ꯏꯃꯤꯡꯗꯤ ꯌꯥꯎꯗꯦ ꯀꯔꯤꯒꯤ ꯑꯩꯍꯥꯛ ꯃꯇꯝ ꯀꯨꯏꯅ ꯂꯣꯠꯂꯨꯔꯦ ꯑꯁꯨꯝꯅ ꯏꯃꯤꯡꯁꯨ ꯃꯨꯠꯂꯨꯔꯦ ꯑꯩꯒꯤ ꯁꯥꯍꯤꯇ꯭ꯌꯕꯨ ꯀꯨꯝꯕꯥꯕ ꯂꯦꯡꯕ ꯑꯃꯗꯤ ꯅꯩꯅꯔꯤꯕ ꯃꯥꯏꯆꯧꯁꯤꯡꯅ ꯃꯁꯛ ꯆꯨꯝꯅ ꯇꯥꯛꯄ ꯉꯝꯗ꯭ꯔꯤ ꯑꯩꯍꯥꯛꯅ ꯏꯁꯥꯃꯛꯄꯨ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ ꯑꯉꯥꯎꯕꯒꯤ ꯆꯩꯔꯣꯜ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯏꯕꯗꯤ ꯈꯛ ꯂꯦꯞꯄ ꯌꯥꯗꯦ ꯑꯩꯅ ꯏꯔꯝꯕ ꯄꯔꯦꯡ ꯋꯥꯃꯩ ꯃꯅꯨꯡꯗꯒꯤ ꯃꯩꯈꯨ ꯃꯔꯛꯇ ꯐꯨꯝꯖꯤꯜꯂꯕ ꯑꯥꯔꯊꯒꯤ ꯄꯥꯟꯊꯩ ꯄꯥꯎꯔꯧ ꯃꯇꯝꯒꯤ ꯏꯇꯤꯍꯥꯁꯅ ꯄꯥꯎꯈꯨꯝ ꯄꯤꯍꯧꯔꯁꯅꯨ ꯏꯆꯦꯜ ꯂꯦꯞꯂꯨꯔꯕ ꯑꯩꯒꯤ ꯃꯨꯛꯇꯥꯕꯤ ꯈꯣꯔꯖꯩ ꯋꯥꯈꯜꯒꯤ ꯏꯆꯦꯜꯗ ꯈꯪꯍꯧꯗꯅ ꯆꯦꯟꯊꯔꯛꯂꯤ ꯄꯔꯦꯡ ꯀꯌꯥꯒꯤ ꯃꯌꯦꯛ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯂꯥꯏ ꯇꯣꯡꯂꯤꯕ ꯃꯥꯏꯕꯤꯁꯨ ꯅꯠꯇꯦ ꯃꯣꯟꯗ꯭ꯔꯪ ꯆꯨꯗꯨꯅ ꯀꯕꯤ ꯆꯪꯕꯁꯨ ꯅꯠꯇꯦ ꯄꯥꯎꯃꯤꯒꯤ ꯀꯂꯝꯅꯤ ꯅꯧꯍꯧꯅꯅ ꯊꯤꯔꯤ ꯃꯥꯡꯈꯤꯕ ꯄꯨꯟꯁꯤꯒꯤ ꯂꯪꯖꯟ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯄꯟꯗꯨꯞ ꯀꯌꯥ ꯑꯅꯧꯕ ꯑꯁꯥꯒ ꯂꯣꯏꯅꯅ ꯏꯈꯤꯁꯤꯔꯥ ꯄꯔꯦꯡ ꯀꯌꯥ ꯀꯪꯂꯩ ꯄꯤꯕ ꯑꯅꯧꯕ ꯆꯍꯤꯒꯤ ꯀꯨꯝꯑꯣꯟ ꯊꯥꯖꯕ ꯑꯁꯥ ꯑꯃ ꯊꯝꯂꯒ ꯃꯤꯠꯌꯦꯡ ꯈꯥꯡꯈꯤꯕ ꯑꯍꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯑꯍꯧꯕ ꯄꯔꯦꯡ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯈꯨꯠꯊꯥꯡ ꯂꯥꯟꯈ꯭ꯔꯦ ꯃꯍꯨꯝ ꯀꯥꯏꯈ꯭ꯔꯕ ꯎꯆꯦꯛꯅ ꯀꯗꯥꯏꯗ ꯄꯥꯏꯒꯅꯤ ꯑꯇꯤꯌꯥ ꯃꯌꯨꯝ ꯂꯩꯇ꯭ꯔꯕ ꯃꯤ ꯑꯉꯥꯎꯕꯗꯤ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯀꯩꯊꯦꯜ ꯂꯥꯟꯁꯣꯟꯕꯤ ꯂꯝꯌꯥꯏꯒꯤ ꯁꯥꯃꯨ ꯃꯈꯣꯡ ꯃꯣꯅꯨꯅ ꯋꯥꯔꯦ ꯄꯣꯊꯥꯕꯒꯨꯝ ꯑꯩꯍꯥꯛꯁꯨ ꯉꯥꯏꯍꯥꯛꯇꯤ ꯂꯝꯗꯟꯈꯤ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯀꯩꯊꯦꯜꯕꯨ ꯌꯦꯡꯂꯨꯔꯒ ꯈꯜꯂꯛꯏ ꯀꯩꯊꯦꯜ ꯑꯁꯤꯅ ꯃꯈꯜ ꯃꯈꯜꯒꯤ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯍꯤꯡꯍꯜꯂꯤ ꯑꯩꯁꯨ ꯃꯁꯤꯗ ꯍꯤꯡꯅꯕ ꯄꯥꯝꯕꯩ ꯑꯃ ꯊꯤꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯆꯥꯛ ꯆꯔꯥ ꯑꯅꯤ ꯐꯪꯗ꯭ꯔꯕꯁꯨ ꯑꯃꯇꯪꯗꯤ ꯐꯪꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯆꯨꯖꯥꯛ ꯌꯣꯟꯁꯤꯔꯥ ꯃꯣꯖꯤ ꯑꯣꯏꯁꯤꯔꯥ ꯏꯁꯤꯡ ꯌꯣꯟꯁꯤꯔꯥ ꯁꯤꯅꯦꯃꯥ ꯇꯤꯀꯦꯠꯀꯤ ꯀꯂꯥ ꯕꯖꯥꯔ ꯇꯧꯁꯤꯔꯥ ꯋꯥꯈꯜ ꯀꯌꯥ ꯈꯟꯈꯤꯗꯕ ꯅꯠꯇꯦ ꯑꯃꯨꯛꯁꯨ ꯈꯟꯈꯤ ꯍꯨꯔꯥꯟꯕ ꯇꯝꯕ ꯑꯣꯏꯅ ꯄꯣꯠ ꯂꯥꯛꯁꯤꯔꯥ ꯑꯁꯨꯝꯅ ꯋꯥꯈꯜ ꯀꯌꯥ ꯃꯔꯨꯝ ꯈꯟꯗꯨꯅ ꯀꯪꯂꯥ ꯁꯍꯔ ꯌꯦꯡꯂꯤꯉꯩꯗ ꯃꯐꯝ ꯈꯪꯍꯧꯗꯅ ꯁꯛꯂꯛꯄ ꯏꯁꯩꯒꯤ ꯄꯔꯦꯡꯁꯤꯡ ꯑꯗꯨ ꯇꯥꯈꯤꯕꯅꯤ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯈꯤ ꯑꯩꯕꯨ ꯇꯨ ꯆꯨꯡꯍꯟꯈꯤ ꯃꯍꯥꯛ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔꯅꯤ ꯑꯆꯝꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯃꯤꯑꯣꯏ ꯃꯤꯇꯧ ꯐꯖꯩ ꯃꯃꯤꯠ ꯑꯅꯤꯒꯤ ꯁꯔꯨꯛꯇ ꯐꯥꯛꯂꯒ ꯃꯥꯏꯈꯨꯝ ꯈꯨꯝꯃꯤ ꯐꯤꯅ ꯌꯦꯠꯁꯤꯜꯂꯕ ꯃꯀꯣꯛꯇ ꯇꯨꯄꯤ ꯑꯐꯟꯕ ꯑꯃꯁꯨ ꯎꯞꯄꯤ ꯁꯥꯎꯟꯒꯤ ꯖꯦꯀꯦꯠ ꯂꯤꯠꯂꯤ ꯀꯥꯎꯕꯣꯏ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯤ ꯈꯣꯡꯎꯞ ꯕꯨꯠ ꯑꯃ ꯇꯣꯡꯏ ꯁꯤꯐꯥꯏꯒꯤ ꯑꯃꯟꯕ ꯕꯨꯠꯅꯤ ꯅꯝꯕꯔ 8 ꯃꯥꯜꯂꯤ ꯑꯗꯨꯒꯨꯝꯕ ꯈꯣꯡꯎꯞ ꯕꯨꯠꯀꯤ ꯈꯣꯡꯒꯨꯜ ꯑꯃ ꯃꯍꯧꯁꯥꯗꯒꯤ ꯊꯤꯔꯛꯂꯤꯕꯅꯤ ꯀꯔꯤꯒꯤ ꯃꯔꯝ ꯂꯩ ꯃꯍꯥꯛꯅ ꯃꯌꯥꯏ ꯂꯝꯕꯤꯗꯒꯤ ꯏꯁꯩ ꯁꯛ ꯁꯛꯇꯨꯅ ꯁꯥꯃꯨ ꯃꯈꯣꯡ ꯇꯝꯅ ꯔꯤꯛꯁꯣ ꯊꯧꯖꯤꯜꯂꯛꯏ
ꯇꯨꯕꯠ ꯁꯝꯂꯒ ꯊꯣꯡ ꯅꯝꯕꯣꯟꯕꯤ ꯂꯥꯟꯗꯨꯅ ꯆꯠꯀꯗꯕꯒꯤ ꯂꯩꯁꯤꯜꯂꯛꯏ꯫ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯒꯨꯝꯕ ꯑꯃ ꯇꯧꯈꯤ ꯃꯥꯜꯂꯦ ꯅꯤꯡꯉꯤ꯫ ꯑꯩꯍꯥꯛ ꯂꯩꯔꯝꯕ ꯎꯕꯗꯒꯤ ꯏꯁꯩ ꯂꯦꯞꯈꯤ꯫ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯗꯨꯅ ꯏꯃꯥꯡꯗ ꯔꯤꯛꯁꯣ ꯈꯥꯝꯂꯩ꯫ ꯃꯥꯌꯣꯛꯅꯩ꯫ ꯃꯥꯒ ꯑꯩꯒ ꯌꯦꯡꯅꯩ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯃꯨꯟꯅ꯫ ꯑꯩꯅꯗꯤ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤ ꯑꯃꯗꯤ ꯃꯆꯤꯟ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯎꯕ ꯐꯪꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯐꯤꯡ ꯐꯤꯡꯅ ꯍꯪꯂꯛꯏ꯫ "ꯅꯪ ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯅꯍꯥꯛ? ꯑꯍꯤꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯅꯪꯁꯨ ꯑꯍꯤꯡꯒꯤ ꯃꯤꯔꯣꯠꯂꯥ?" ꯑꯩꯅ ꯀꯔꯤꯁꯨ ꯄꯥꯈꯠꯄ ꯇꯧꯗꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ꯫ "ꯀꯩꯊꯦꯜꯅ ꯑꯩꯒꯤ ꯌꯨꯝꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯅꯨꯡꯐꯥꯜ ꯃꯊꯛꯇ ꯇꯨꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯀꯩꯊꯦꯜꯅ ꯌꯨꯝꯅꯤ ꯍꯥꯏꯕ?" ꯃꯍꯥꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯑꯃ ꯅꯣꯠꯁꯤꯜꯂꯛꯏ꯫ "ꯑꯁꯨꯝꯅ ꯁꯥꯃꯨ ꯃꯈꯣꯡꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯞꯂꯤꯕꯁꯤꯕꯨ ꯅꯪꯂꯥ?" ꯃꯍꯥꯛꯅ ꯑꯁꯤ ꯍꯥꯏꯔꯒ ꯔꯤꯛꯁꯣꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯏꯃꯥꯡꯗ ꯂꯦꯞꯂꯩ꯫ "ꯑꯍꯣꯏ, ꯑꯩꯅꯤ꯫ ꯂꯦꯞꯀꯅꯨ ꯍꯥꯏꯕ꯭ꯔꯥ?" ꯃꯥꯅ꯫ "ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ?" ꯑꯩꯅ꯫ "ꯀꯪꯂꯥ ꯁꯍꯔ ꯌꯦꯡꯂꯤꯕꯅꯤ." ꯃꯍꯥꯛꯅ ꯍꯪꯂꯛꯈꯤ꯫ "ꯑꯍꯤꯡꯒꯤ ꯄꯥꯎꯃꯤꯔꯣ ꯅꯪꯕꯣ? ꯅꯠꯇ꯭ꯔꯒ ꯄꯨꯂꯤꯁ CIDꯒꯤ ꯃꯤꯔꯣꯠꯂꯥ?" ꯑꯩꯅ꯫ "ꯄꯨꯂꯤꯁ ꯅꯠꯇꯦ, ꯄꯥꯎꯃꯤꯅꯤ." ꯃꯥꯅ꯫ "ꯀꯔꯤ ꯆꯦꯐꯣꯡꯒꯤ ꯄꯥꯎꯃꯤꯅꯣ?" "ꯆꯦꯐꯣꯡꯒꯤ ꯄꯥꯎꯃꯤ ꯅꯠꯇꯦ, ꯄꯨꯟꯁꯤꯒꯤ ꯄꯥꯎꯃꯤꯅꯤ." "ꯑꯣ, ꯄꯨꯟꯁꯤꯒꯤ ꯄꯥꯎꯃꯤ?" ꯃꯍꯥꯛ ꯅꯣꯛꯂꯛꯈꯤ꯫ ꯑꯩꯅ ꯃꯈꯥ ꯆꯠꯊꯗꯨꯅ ꯍꯥꯏꯈꯤ꯫ "ꯄꯨꯟꯁꯤ ꯀꯌꯥꯗꯒꯤ ꯄꯥꯎ ꯂꯧꯏ, ꯄꯨꯟꯁꯤ ꯀꯌꯥꯗ ꯄꯥꯎ ꯇꯝꯃꯤ, ꯑꯁꯨꯝꯅ ꯍꯤꯡꯕꯒꯤ ꯃꯇꯝ ꯂꯦꯜꯂꯤ." ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯈꯤ꯫ "ꯊꯕꯛ ꯑꯇꯩꯗꯤ ꯇꯧꯗ꯭ꯔꯣ?" ꯑꯩꯅ꯫ "ꯇꯧꯖꯗꯦ꯫ ꯊꯤꯔꯤ ꯊꯕꯛ, ꯐꯪꯕ ꯉꯝꯗ꯭ꯔꯤ." ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯉꯥꯡ ꯇꯥꯔꯒ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯈꯟꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯉꯛ ꯅꯣꯝꯅ ꯅꯣꯝꯅ ꯃꯈꯥ ꯆꯠꯊꯔꯛꯏ꯫ "ꯆꯦꯐꯣꯡꯒꯤ ꯄꯥꯎꯃꯤ ꯑꯣꯏꯗꯨꯅ ꯄꯥꯎꯆꯦ ꯑꯃ ꯐꯣꯡꯕ ꯌꯥꯗꯕ꯭ꯔꯣ?" ꯑꯩꯅ ꯁꯛꯐꯝ ꯍꯟꯖꯤꯟꯗꯨꯅ ꯃꯥꯕꯨ ꯌꯦꯡꯂꯒ ꯈꯨꯝꯃꯤ꯫ "ꯌꯥꯏ, ꯑꯗꯨꯕꯨ ꯍꯧꯗꯣꯛꯅꯕ ꯁꯦꯜ ꯂꯩꯇꯦ." ꯃꯥꯅ꯫ "ꯑꯩꯍꯥꯛ ꯁꯦꯜ ꯄꯤꯒꯦ, ꯄꯥꯎꯆꯦ ꯑꯃ ꯐꯣꯡꯉꯨꯗꯅ, ꯄꯥꯎ ꯗꯥꯏꯔꯤ ꯑꯃꯁꯨ ꯄꯤꯔꯝꯒꯦ." ꯑꯩꯅ ꯉꯛꯇꯨꯅ ꯍꯪꯉꯤ꯫ "ꯑꯗꯣꯝꯕꯨ ꯀꯅꯥꯅꯣ? ꯀꯔꯤꯒꯤ ꯁꯛ ꯂꯣꯠꯂꯤꯕꯅꯣ? ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯐꯣꯡꯅ ꯔꯤꯛꯁꯣ ꯊꯧꯕꯤꯕ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯑꯗꯣꯝꯒꯤ ꯔꯤꯛꯁꯣꯗ ꯃꯤ ꯇꯣꯡꯒꯗꯕ ꯀꯤꯅꯔꯣꯏꯗ꯭ꯔꯥ?" ꯃꯥꯅ꯫ "ꯃꯔꯝ ꯂꯩ." ꯔꯤꯛꯁꯣꯋꯥꯂꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ "ꯏꯀꯥꯏꯕꯒꯤ ꯅꯠꯇꯦ, ꯑꯩꯍꯥꯛ ꯃꯤꯔꯣꯠꯅꯤ꯫ ꯃꯥꯏꯈꯨꯝ ꯎꯞꯄ ꯔꯤꯛꯁꯣꯋꯥꯂꯥꯕꯨ ꯄꯨꯂꯤꯁꯅ ꯆꯦꯛ ꯇꯧꯗꯦ, ꯍꯥꯡꯗꯣꯛꯎ ꯍꯥꯏꯗꯦ꯫ ꯀꯥꯟꯅꯕ ꯌꯥꯝ ꯂꯩ꯫ ꯇꯧꯕꯁꯨ ꯀꯪꯂꯥ ꯇꯥꯡꯕꯜꯗ ꯐꯝꯂꯒ ꯐꯣꯡꯅ ꯃꯥꯏꯈꯨꯝ ꯎꯞꯇꯨꯅ ꯑꯐꯕ ꯁꯥꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯎꯅꯤꯡꯗꯗꯨꯅ ꯂꯣꯠꯄꯅꯤ." ꯑꯩꯅ ꯃꯈꯥ ꯇꯥꯅ ꯍꯪꯈꯤ꯫ "ꯍꯧꯖꯤꯛ ꯅꯤꯡꯊꯧꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯇꯥꯡꯕꯜꯅꯣ? ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ." "ꯑꯆꯨꯝꯕꯅꯤ, ꯃꯃꯤꯡꯗ ꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ꯫ ꯃꯔꯝ ꯑꯗꯨꯅ ꯁꯛꯂꯤꯕꯅꯤ ꯑꯩꯒꯤ ꯏꯁꯩ, ꯈꯨꯠꯊꯥꯡ ꯂꯥꯟꯈ꯭ꯔꯦ ꯀꯪꯂꯥ ꯇꯥꯡꯕꯜ." ꯑꯩꯅ꯫ "ꯏꯇꯤꯍꯥꯁꯄꯨ ꯑꯃꯨꯛ ꯍꯪꯒꯠꯅ ꯂꯥꯛꯈꯤꯒꯗ꯭ꯔꯥ?" ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯀ꯭ꯔꯦꯝ ꯍꯥꯒ꯭ꯔꯦꯝꯅꯗꯨꯅ ꯉꯥꯡꯉꯛꯏ꯫ "ꯀꯅꯥꯅ ꯈꯪꯕ, ꯅꯣꯡꯃ ꯑꯩꯅ ꯀꯪꯂꯥ ꯁꯍꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯄꯁꯨ ꯌꯥꯔꯤ." ꯑꯩꯍꯥꯛ ꯅꯣꯛꯅꯤꯡꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ꯫ ꯃꯥꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ꯫ ꯑꯍꯤꯡꯒꯤ ꯍꯨꯔꯥꯟꯕꯔꯥ? ꯑꯩꯅ ꯅꯧꯅ ꯍꯪꯉꯤ꯫ "ꯑꯗꯣꯝꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ?" "ꯀꯪꯂꯩꯄꯤꯕ ꯀꯧꯏ, ꯑꯩꯒꯤ ꯃꯤꯡ." "ꯀꯪꯂꯩꯄꯤꯕ?" ꯑꯩꯅ ꯉꯛꯅ ꯍꯪꯈꯤ꯫ "ꯃꯤꯡ ꯑꯇꯩꯗꯤ ꯂꯩꯇꯕ꯭ꯔꯥ?" "ꯂꯩ, ꯀꯣꯟꯅ ꯈꯪꯉꯛꯀꯅꯤ꯫ ꯐꯔꯦ, ꯆꯠꯂꯒꯦ, ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯅꯁꯤ." "ꯑꯩꯒ ꯎꯅꯒꯗꯕꯒꯤ ꯃꯔꯝꯕꯨ ꯀꯔꯤꯅꯣ?" ꯃꯍꯥꯛꯅ ꯁꯝꯅ ꯈꯨꯝꯂꯛꯈꯤ꯫ "ꯃꯔꯝ ꯂꯩ." ꯑꯩꯅ ꯈꯪꯅꯤꯡꯅ ꯍꯪꯈꯤ꯫ "ꯑꯩꯕꯨ ꯈꯪꯕꯤꯕ꯭ꯔꯥ?" "ꯅꯠꯇꯦ, ꯑꯗꯣꯝꯕꯨ ꯀꯅꯥꯅꯣ?" "ꯅꯤꯡꯕ ꯀꯥꯏꯕꯤꯒꯅꯨ." ꯃꯍꯥꯛꯅ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯉꯥꯡꯂꯛꯏ꯫ "ꯅꯍꯥꯛ ꯏꯕ ꯈꯣꯠꯄ ꯍꯩꯕꯗꯥꯏ, ꯄꯥꯎꯆꯦ ꯑꯃꯁꯨꯡ ꯀꯂꯝꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯩꯊꯦꯜꯁꯤꯗ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯊꯦꯜꯒꯤ ꯃꯔꯛꯇ ꯍꯤꯡꯅꯕ ꯍꯣꯠꯅꯕꯤꯌꯨ, ꯃꯇꯦꯡ ꯄꯥꯡꯖꯔꯛꯈꯤ." ꯑꯩꯗꯤ ꯅꯍꯥꯟꯃꯈꯩ ꯋꯥꯈꯜꯕꯨ ꯇꯧꯔꯨꯗꯦ꯫ ꯃꯤꯔꯣꯠ ꯃꯤꯅꯧ ꯑꯗꯨꯅ ꯑꯩꯕꯨ ꯁꯛ ꯃꯨꯟꯅ ꯈꯪꯕꯗꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯝꯕ ꯋꯥꯐꯝ꯫ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯄꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯈꯤ꯫ ꯃꯉꯥꯜ ꯑꯃ ꯐꯪꯕꯒꯨꯝ ꯇꯧꯔꯝꯃꯤ꯫
ꯄꯥꯎ ꯀꯌꯥ ꯂꯧꯈ꯭ꯔꯦ, ꯄꯥꯎ ꯀꯌꯥ ꯏꯈ꯭ꯔꯦ, ꯄꯥꯎꯆꯦ ꯀꯌꯥꯒꯁꯨ ꯁꯝꯅꯔꯨꯔꯦ꯫ ꯃꯗꯨꯃꯛꯅ ꯍꯤꯡꯅꯕ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕꯗꯤ ꯈꯟꯈꯤꯗꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯪꯐꯥꯎꯅꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯍꯪꯈꯤ, ꯄꯥꯎꯆꯦ ꯑꯃꯗꯤ ꯀꯂꯝꯒꯤ ꯀꯔꯤ ꯊꯥꯖꯕ ꯂꯩꯕꯒꯦ? ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯂꯩ, ꯌꯥꯝꯅ ꯂꯩ꯫ ꯂꯩꯕꯥꯛ ꯑꯃ, ꯈꯨꯟꯅꯥꯏ ꯑꯃ ꯑꯐꯕ ꯃꯤꯔꯣꯜ ꯑꯃ ꯁꯦꯝꯒꯠꯅꯕ ꯋꯥꯐꯣꯡ ꯆꯦꯐꯣꯡ ꯑꯃꯗꯤ ꯀꯂꯝꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃ ꯂꯩ꯫ ꯑꯩꯍꯥꯛ ꯌꯥꯅꯤꯡꯈꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ, ꯄꯨꯛꯅꯤꯡꯅ ꯃꯥꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯆꯤꯡꯅꯔꯨꯏ꯫ ꯀꯅꯥꯅꯣ ꯃꯍꯥꯛ ꯑꯁꯤꯕꯣ? ꯑꯆꯝꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ꯫ ꯀꯔꯤꯅꯣ ꯃꯥꯒꯤ ꯊꯧꯗꯥꯡ? ꯑꯩꯕꯨ ꯃꯤꯆꯪ ꯈꯣꯝꯂꯤꯕꯅ ꯃꯔꯝ ꯀꯔꯤꯒꯤ? ꯋꯥꯈꯜ ꯈꯔꯁꯤ ꯈꯜꯂꯒ ꯐꯣꯡꯅ ꯍꯥꯏꯈꯤ, ꯈꯪꯖꯩ, ꯍꯣꯠꯅꯖꯒꯦ꯫ ꯃꯥꯅ, ꯐꯔꯦ, ꯑꯩ ꯆꯠꯆꯔꯒꯦ꯫ ꯃꯍꯥꯛꯅ ꯌꯥꯊꯪ ꯉꯥꯏꯕ ꯑꯣꯏꯅ ꯆꯠꯀꯗꯕꯒꯤ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯩꯅ, ꯐꯅꯤ, ꯂꯦꯡꯕꯤꯔꯁꯤ꯫ ꯃꯥꯅ, ꯃꯔꯛ ꯃꯔꯛꯇ ꯎꯅꯁꯤ꯫ ꯑꯩꯅ ꯍꯪꯉꯤ, ꯀꯗꯥꯏꯗ? ꯀꯩꯗꯧꯕꯒꯤ? ꯃꯥꯅ, ꯃꯐꯝ ꯑꯁꯤꯗ꯫ ꯃꯍꯥꯛꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯑꯗꯣꯝꯕꯨ ꯃꯍꯧꯁꯥꯗꯒꯤ ꯁꯛ ꯃꯨꯟꯅ ꯈꯪꯖꯩ, ꯌꯥꯝꯅ ꯊꯥꯖꯕ ꯑꯃꯁꯨ ꯊꯝꯖꯩ꯫ ꯑꯩꯁꯨ ꯀꯪꯂꯥ ꯗꯥꯏꯔꯤ ꯀꯧꯕ ꯄꯥꯎꯆꯦ ꯑꯃ ꯐꯣꯡꯒꯦ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯨ ꯐꯣꯡꯅ ꯄꯨꯊꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯑꯩꯗꯤ ꯉꯁꯤ ꯍꯌꯦꯡ ꯁꯤꯅꯤ ꯈꯪꯕ ꯅꯠꯇꯦ꯫ ꯏꯇꯨꯡꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯅꯣꯡꯃꯩ ꯒꯨꯂꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯊꯤꯔꯤꯕ ꯃꯤꯁꯛꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯔꯤꯛꯁꯣꯋꯥꯂꯥ ꯁꯥꯗꯨꯅ ꯐꯣꯡꯅ ꯂꯣꯠꯂꯤꯕꯅꯤ꯫ ꯑꯩꯍꯥꯛ ꯉꯛꯄ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯃꯥꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯑꯃꯨꯛꯁꯨ ꯍꯪꯉꯤ, ꯑꯗꯣꯝꯒꯤ ꯃꯤꯡ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯝꯃꯨ, ꯑꯩꯍꯥꯛ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯃꯥꯅ, ꯀꯪꯂꯩꯄꯤꯕ ꯀꯧꯏ, ꯑꯩꯒꯤ ꯏꯃꯤꯡ꯫ KP 606 ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯌꯥꯏ꯫ ꯑꯩꯅ, KP 606 ꯍꯥꯏꯕ? ꯑꯩꯅ ꯈꯪꯅꯤꯡꯅ ꯍꯪꯉꯤ, ꯀꯔꯤ ꯀꯣꯗ ꯅꯝꯕꯔꯅꯣ? ꯃꯥꯅ, ꯀꯣꯟꯅ ꯈꯪꯉꯛꯀꯅꯤ꯫ ꯀꯪꯂꯩ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯑꯊꯧꯕ ꯀꯪꯂꯩ ꯄꯥꯈꯪ ꯈꯨꯗꯤꯡꯃꯛ ꯇꯨꯡꯒꯤ ꯀꯪꯂꯩꯄꯤꯕꯅꯤ꯫ ꯑꯗꯣꯝꯁꯨ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯃꯍꯥꯛꯅ ꯑꯁꯤ ꯍꯥꯏꯔꯒ ꯔꯤꯛꯁꯣ ꯁꯤꯠ ꯃꯈꯥꯗꯒꯤ ꯄꯣꯠ ꯃꯌꯣꯝ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, ꯁꯦ, ꯑꯩꯒꯤ ꯗꯥꯏꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯑꯗꯣꯝꯗ ꯊꯝꯖꯔꯒꯦ꯫ ꯃꯁꯤꯗ ꯑꯩꯒꯤ ꯁꯛꯇꯥꯛ ꯋꯥꯔꯤ ꯌꯥꯎꯕꯅꯤ꯫ ꯑꯔꯣꯟ ꯑꯊꯨꯞ ꯀꯌꯥꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯩ ꯁꯤꯈ꯭ꯔꯕꯁꯨ ꯃꯐꯝ ꯆꯥꯅ ꯁꯤꯟꯅꯔꯝꯕ ꯌꯥꯕ ꯃꯤꯁꯛ ꯑꯃ ꯊꯤꯔꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯃꯤꯁꯛꯇꯨ ꯐꯪꯂꯦ꯫ ꯃꯔꯨꯞ, ꯁꯦ, ꯂꯧꯁꯤꯟꯕꯤꯌꯨ, ꯆꯤꯡꯅꯕꯤꯒꯅꯨ꯫ ꯃꯍꯥꯛꯅ ꯗꯥꯏꯔꯤ ꯌꯥꯎꯕ ꯄꯦꯀꯦꯠ ꯑꯗꯨ ꯄꯤꯔꯛꯏ꯫ ꯑꯩꯅ ꯃꯥꯕꯨ ꯉꯛꯂꯞꯅ ꯌꯦꯡꯂꯒ ꯃꯈꯨꯠꯇꯒꯤ ꯄꯦꯀꯦꯠ ꯃꯆꯥ ꯑꯗꯨ ꯂꯧꯔꯒ ꯍꯥꯏꯈꯤ, ꯑꯗꯣꯝꯒꯤ ꯈꯣꯟ ꯑꯁꯤ ꯑꯣꯟꯕꯒꯨꯝ ꯇꯧꯏ꯫ ꯃꯍꯥꯛꯅ ꯅꯣꯛꯐꯦꯠ ꯇꯧꯕꯒꯨꯝ ꯉꯥꯡꯂꯛꯈꯤ, ꯑꯣꯟꯖꯗꯦ, ꯉꯥꯡꯅꯔꯤꯕꯁꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯈꯣꯟꯅꯤ꯫ ꯑꯩꯅ ꯋꯥ ꯑꯃꯔꯣꯝꯗ ꯄꯨꯊꯣꯛꯇꯨꯅ ꯍꯪꯉꯤ, ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯊꯧꯖꯥꯟꯕꯤꯒꯦ ꯈꯜꯂꯤꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯃꯥꯅ, ꯃꯔꯝ ꯂꯩ꯫ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯁꯣꯔ ꯍꯣꯟꯗꯣꯛꯂꯒ ꯆꯠꯊꯔꯛꯈꯤ꯫ ꯑꯩꯁꯨ ꯏꯇꯣꯝꯇ ꯉꯥꯏꯔꯦ ꯄꯨꯟꯁꯤꯁꯦ꯫ ꯑꯩꯅ ꯇꯥꯟꯖꯕ ꯁꯦꯜ ꯈꯔ ꯂꯩꯔꯤ꯫ ꯅꯉꯣꯟꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯅꯣꯡꯃ ꯊꯥꯔꯛꯀꯦ꯫ ꯐꯔꯦ, ꯑꯩ ꯌꯧꯖꯔꯒꯦ꯫ ꯕꯤꯗꯥꯏ꯫ ꯑꯔꯣꯏꯕ ꯑꯣꯏꯕ ꯌꯥꯏ ꯉꯁꯤꯅ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯅꯗꯕꯁꯨ ꯀꯅꯥꯅ ꯈꯪꯕ꯫ ꯕꯤꯗꯥꯏ꯫ ꯃꯍꯥꯛ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯔꯤꯛꯁꯣ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯂꯒ ꯃꯃꯥꯡ ꯄꯥꯡꯅ ꯊꯧꯈꯤꯔꯝꯃꯤ꯫ ꯑꯩꯍꯥꯛ ꯇꯤꯡꯉꯛ ꯃꯥꯌꯉꯛꯅꯗꯨꯅ ꯌꯦꯡꯍꯧꯏ꯫ ꯃꯥꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯈꯤ꯫ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯈꯤ꯫ ꯑꯩꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯈꯨꯠ ꯍꯥꯏꯔꯒ ꯍꯥꯏꯈꯤ, ꯕꯤꯗꯥꯏ, ꯑꯗꯨꯕꯨ ꯑꯃꯨꯛ ꯎꯅꯈꯤꯁꯦ꯫ ꯂꯤꯔꯛꯀꯦ ꯅꯪꯒꯤ ꯈꯣꯡꯒꯨꯜ꯫ ꯃꯍꯥꯛ ꯂꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯟꯇ ꯅꯨꯡꯉꯥꯏꯖꯕꯒꯤ ꯃꯑꯣꯡꯗ ꯏꯁꯩꯒꯤ ꯑꯋꯥꯕ ꯄꯔꯦꯡꯁꯤꯡ ꯁꯝꯊꯗꯨꯅ ꯁꯛꯂꯒ ꯆꯠꯈꯤ꯫ ꯑꯩꯅ ꯃꯁꯤꯃꯗꯤ ꯎꯍꯧꯔꯦ, ꯃꯥꯒꯤ ꯔꯤꯛꯁꯣ ꯅꯝꯕꯔ 606 ꯊꯨꯅꯃꯛ ꯀꯂꯝ ꯂꯧꯊꯣꯛꯂꯒ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯏꯁꯤꯟꯗꯨꯅ ꯊꯝꯍꯧꯏ꯫ 606 ꯀꯪꯂꯩꯄꯤꯕꯒꯤ ꯃꯤꯡꯐꯝ ꯂꯧꯔꯒ ꯑꯍꯤꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯥꯀꯥꯏꯔꯣꯜ ꯁꯛꯂꯝꯕ ꯅꯨꯄꯥ꯫ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕ ꯑꯃꯗꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯃꯤꯁꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯃꯗꯤ ꯐꯤꯔꯦꯞ ꯀꯔꯤꯅꯣ? ꯆꯤꯡꯅꯔꯛꯏ ꯋꯥꯐꯝ ꯑꯃ꯫ ꯊꯥꯏꯅ
ꯃꯩꯇꯩ ꯅꯤꯡꯊꯧꯁꯤꯡꯅ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯐꯤꯖꯦꯠ ꯁꯛꯂꯣꯟ ꯍꯣꯡꯗꯨꯅ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ ꯀꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝ ꯂꯣꯟꯅ ꯌꯦꯡꯂꯝꯕꯒꯤ ꯋꯥꯐꯝ ꯊꯦꯡꯅꯩ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯪꯂꯥ ꯁꯍꯔꯒꯤ ꯂꯩꯉꯥꯛ ꯃꯄꯨꯅ ꯑꯍꯤꯡꯗ ꯀꯪꯂꯩ ꯄꯤꯕꯥꯒꯤ ꯃꯤꯡꯐꯝ ꯂꯧꯔꯒ ꯁꯛꯂꯣꯟ ꯍꯣꯡꯗꯨꯅ ꯈꯨꯟꯅꯥꯏꯁꯤꯕꯨ ꯌꯦꯡꯂꯤꯕ꯭ꯔꯥ? ꯀꯪꯂꯥ ꯁꯍꯔꯒꯤ ꯃꯄꯨꯗꯤ ꯍꯧꯖꯤꯛ ꯀꯅꯥ ꯑꯣꯏꯔꯤ? ꯆꯩꯊꯥꯔꯣꯜ ꯀꯣꯝꯕꯥꯕ ꯌꯦꯡꯂꯨꯗ꯭ꯔꯕꯁꯨ ꯈꯪꯏ ꯃꯄꯨ ꯄꯥꯟꯗ꯭ꯔꯦ ꯁꯅꯥ ꯂꯩꯄꯥꯛ꯫ ꯑꯗꯨꯗꯤ KP 606 ꯀꯅꯥꯅꯣ? ꯂꯥꯛꯀꯗꯕ ꯇꯨꯡꯒꯤ ꯂꯩꯉꯥꯛ ꯃꯄꯨꯔꯥ? ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯃꯤꯡꯐꯝ ꯑꯁꯤꯃꯛ ꯑꯥꯔꯊ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯀꯪꯂꯩ ꯄꯥꯈꯪ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯀꯪꯂꯩ ꯄꯤꯕꯥ ꯑꯣꯏꯕꯒꯤ ꯊꯧꯅꯥ, ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯃꯇꯤꯡ ꯑꯗꯨꯅ ꯂꯪꯂꯥ ꯑꯣꯏꯔꯒ ꯂꯥꯛꯀꯗꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯑꯅꯧꯕ ꯑꯃꯗꯤ ꯑꯐꯕ ꯂꯨꯆꯤꯡꯕ ꯅꯠꯇ꯭ꯔꯒ ꯁꯛꯅꯥꯏꯔꯕ ꯂꯩꯕꯥꯛꯀꯤ ꯂꯩꯉꯥꯛ ꯃꯄꯨ ꯑꯃ ꯁꯦꯝꯍꯧꯕꯗꯤ ꯌꯥꯝꯅꯃꯛ ꯃꯇꯝ ꯆꯥꯔꯕꯅꯤ꯫ ꯀꯪꯂꯩ ꯄꯥꯎꯃꯤꯒꯤ ꯈꯪꯉꯥꯎꯅꯔꯕ ꯄꯨꯟꯁꯤꯒꯤ ꯑꯍꯤꯡ ꯃꯃꯩꯗ ꯑꯅꯧꯕ ꯑꯁꯥꯒꯤ ꯃꯉꯥꯜ ꯄꯤꯗꯨꯅ ꯄꯥꯈꯣꯡ ꯆꯜꯂꯝꯕ ꯑꯍꯤꯡꯒꯤ ꯃꯤꯔꯣꯜ ꯐꯣꯡꯒꯅꯤ ꯀꯅꯥꯅ ꯀꯩꯗꯧꯉꯩ꯫